Ahamamagtada Manipur Mirror na Mayambu Taram Noksari Loinana Channel Asina Ngasi Thagat Sagadurba video se Ngasidi Ayangna Mayamda moral story habitare Akoida Mioiba Koida Piba Messiah Sama Adugumba story ama habitare Madu Lokatsaraga Mayam share to Jagat Habadi Akoi Mioiba sang see a queen Hignariba Asida Akoije Kanagumukara Pishapai Bukangu ga Laira Bukangu Mayama lady Habadi Ani Tona lady Mioiba Marxida Pishapai Habama Laira Habam lay Asida like Minariba Asida Akoi Pishapai Misina Pangpai the Pipe Manipur Taurisha the Laira Misina Adum Laira and Adum Labor Adam Manipurse the Kahani Koi Manipurse beggar like Hazuputi lay Una Habita Miamna Adu beggars a quiggy Manipur Ladiba Quiggy Musing che Masi Masada sum Ikaiba Adugumba Yam Kangba Duguma mewing at Toino in Tawe Adana Aquina Maze Passager Laitaba Natraga Masichan of Turnable later Pavoda Mayumda Dum Kana Kangandana Dum to mean the Kanga Kangawan Kang Mayama Nasi Aquigi social media Kayama Tolopodagi Gamaito Aquigi Paul the Kay the Haptana Kotana Mayamna Putora even Mamsin. I say a couple of Targetima Pantolaga, Sani Pini, than a town to my later down. Although Manipuri did the mina Undaba Haitare, and the Maito Mase, a quick lady, musing a say, Masi Ikaiba Kangba, massages, my toe have a zime and the Aka, hiding the bottom minor in Towe. Masi get a muta, Nasiki video, see a meamda, Messesamoina. Wari Masun Lokutsabani. What is a man Hanas Taramba, the Myor Magani Hain Kanze, Adukata, the Vaka Amalera Masue. Adu Ayana Singasi Shemi Basi, I take a shunate Muiba, Muibese, Masina, Basa, Pipe Congo, Mahabitar, Mokojina Basaze, Piraga, Basazan Tingi Piraga, Mokoji Yum, Gazets hard, or one not harding. Other me like the Bomoy, Munga Sang, Haitare, Moya Lay, Gedoriba, Habitat, Moy Lapsta, Angang Yarogasu, Mokina Hawaii later Pada. Konaragado Yumado, Adu Hendona, Yum Kama, Wang, Matamatan Chagalim. Aduga, like the Vakayama, Yum Tanga, but the light of Kayama Leviori, Adugu Muktadi Yang the Vida, Masonda Yumzeka, Matomatonda Hakalim. I say, Sigumakayama, Mayam Tanabirangani, Mayam Lekai, the Kaida Mayama Lerangani, Yumdami, Magi, Imung Manungshiga, Masa, Amoiro, Matanga Puoso, Hakoyi, Yumdi, Arobi the Saba, Hademi. Kuntra Labia Pamonda. And the Tanabuda, Hogi, Yam the Light and the Laba, the Might of Yobune. Other diners my journey with the Akoi Mubese, Akoi Pasase, Sikaktanasuyati, Mayam Gi Minungsi, Habama, see out the Natia, Ponte, Hogi Mubi Lapsida, Maramusina, Yana see video Molokosariza, see Mayam student turning in social media, Sudum Sierto Yabune. Highly what you see, Akona Kangnariba, Alexander Warini. The last wishes of Alexander Hayden Hainevan. A coin Google to get the TV the Dumam Pangani, Mahana, Siram Daimatamda, Mahaki, Wiss or Humcock, Adu Hirameba, Adu Pangjapan Tokiba, Adu Wiss or Humse, Masakoi Muiba, Lady Wissing, Bishop Boy, Light Boy, Mayam Sina, Kangjinba Mamatokai Hedana, Nasiki videos Simzebani, Alexander Hargati, Akwigi. Adum Kambirangani, Alexander the Great Hayden Haineribani, Greek Yadugumba of Hawa, Akwagi Ningto Habitare, Marxina, Lamze, Man of Shalakuse, Arobi, the man of Shalaze, Maze undefeated Hargas Kangni, have the Maze, my TV later, Mana Lamze, Loxalakas Love, Nana, Angang, I dig Mazin in Tosuere, Yam Ping Habitare, Naduga. Nantana Sodum like it, Maze, like it was a Kanagum Kerna, Maze poison to heart when is high. Other Kanagum Kerna have the Malarian Nabani, Haitan so high, and the minor Hibani. Other Mahaxe, say Contrani to over Maze Putsirambani. Contrani to over, other winning tower was a say he Canodore, say Kundi, Ninto over Horopone. Other mana Sigi Matamze, Masidam Hanga, into a Pisma Lam Gamal of Chalet. Maze Lamka Loxalaga Mana Tan Bapasanung Habitare, have the Sanalupa Licon, Lamum Loxalagadi, and the deep pong of Pamea Maglu Oitini. The mina some conquer to some laughing. Adu Mana some Lamsum Loxal Lapista, Maxi Aroibada Habitat Mage, Ponsisil Ram die Habitare, Masi Babylon, Zizio Quina, New Iraq, Haidibum Pumsa, Masida, Maxi Naraga, Lake Davane. Adu Lake Dabusida Maxi. Mahangna Mahaki General Mahana Yamna close whenever General Aduda Mahaki wish a home man Hiramel.
ꯋꯤꯁ ꯑꯍꯨꯝꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯋꯤꯁ ꯑꯍꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯝꯕꯔ 1ꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯃꯥꯒꯤ ꯋꯤꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯥꯔꯛꯄ ꯈꯣꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤꯖꯤꯁꯤꯌꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏ ꯑꯃ ꯅꯥꯕ ꯈꯣꯠꯄꯗ ꯂꯥꯌꯦꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯗꯣꯛꯇꯔ ꯃꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯋꯤꯁꯇ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯨꯁꯦ ꯃꯁꯤꯗ ꯃꯥꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯀꯨꯁꯦ ꯄꯨꯗꯣꯏꯅꯦ ꯄꯨꯕꯁꯤꯗ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯕ ꯃꯍꯥꯛꯄꯨ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯑꯐꯥꯎꯕ ꯐꯤꯖꯤꯁꯤꯌꯥꯟ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯀꯨꯁꯦ ꯃꯃꯥꯡ ꯊꯥꯔ ꯄꯨꯒꯗꯕꯅꯦ ꯍꯥꯏꯕ ꯃꯥꯏ ꯋꯤꯁꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯍꯥꯛꯀꯤ ꯋꯤꯁꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯨꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯇꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯁꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯇꯥꯜꯂꯨꯕ ꯈꯣꯝꯒꯠꯂꯨꯕ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯝꯕꯤꯁꯤꯗ ꯆꯥꯏꯊꯣꯛꯀꯗꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯨꯕ ꯃꯥꯒꯤ ꯋꯤꯁꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯥꯒꯤ ꯋꯤꯁꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯨꯗ ꯃꯥꯁꯦ ꯃꯁꯥꯁꯦ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯇꯥꯅ ꯄꯨꯕ ꯃꯇꯝꯁꯦ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯒ ꯊꯥꯗꯣꯛꯑꯒ ꯄꯨꯒꯗꯕꯅꯤ ꯁꯤꯅꯤ ꯑꯗꯣ ꯋꯤꯁ ꯑꯍꯨꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯦ ꯄꯨꯡꯉꯛꯑꯦ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯃꯍꯥꯛꯀꯤ ꯋꯤꯁꯁꯤꯕꯨ ꯀꯩꯅꯣ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯖꯦꯅꯔꯦꯜ ꯃꯥꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯤꯅ ꯃꯉꯣꯟꯗ ꯆꯪꯁꯤꯜꯂꯒ ꯍꯪꯕꯅꯦ ꯁꯤ ꯋꯤꯁꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯃꯁꯤꯒꯤ ꯑꯥꯔꯊꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣꯅ ꯍꯪꯕ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯂꯦꯛꯖꯦꯟꯗꯔꯁꯤꯅ ꯃꯌꯥꯝꯗ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯦ ꯋꯤꯁꯀꯤ ꯑꯍꯥꯟꯕꯁꯦ ꯐꯤꯖꯤꯁꯤꯌꯥꯟꯁꯤꯡꯅ ꯃꯥꯒꯤ ꯀꯨꯁꯦ ꯃꯃꯥꯡ ꯊꯥꯔ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯃꯥ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯑꯕꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯑꯕꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯁꯦ ꯃꯁꯤꯗ ꯌꯥꯝ ꯍꯩꯕ ꯗꯣꯛꯇꯔ ꯑꯃ ꯀꯩꯅꯣ ꯇꯧꯗꯨꯅ ꯂꯥꯌꯦꯡꯉꯒꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯑꯒꯗꯤ ꯀꯟꯕ ꯉꯝꯃꯣꯏ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯃꯌꯥꯝꯗ ꯊꯝꯃꯝꯕ ꯑꯣꯏꯔꯝꯃꯦ ꯑꯍꯥꯟꯕ ꯍꯥꯏꯁꯤꯅ ꯑꯗꯣ ꯑꯅꯤꯁꯨꯕꯒꯤ ꯃꯍꯥꯛꯀꯤ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯄꯨꯔꯒ ꯀꯨꯁꯦ ꯄꯨꯔ ꯆꯠꯄꯁꯦ ꯒ꯭ꯔꯦꯞ ꯌꯥꯔꯗ ꯇꯥꯅ ꯃꯣꯡꯐꯝ ꯇꯥꯅ ꯄꯨꯕꯁꯤꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯍꯩꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯥꯜꯂꯨꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯕꯁꯤꯅ ꯃꯍꯥꯛꯅ ꯇꯥꯜꯂꯨꯕ ꯈꯣꯠꯂꯨꯕ ꯄꯩꯁꯥ ꯑꯣꯏꯕ ꯌꯥꯏ ꯂꯟ ꯊꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯁꯥꯖꯜꯂꯒ ꯂꯩꯔꯤꯁꯦ ꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯑꯗꯨꯕꯨꯛꯇ ꯍꯜꯂꯦꯡꯗꯕꯤꯗ ꯑꯗꯨꯝ ꯇꯥꯟꯕ ꯍꯨꯔꯥꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯦꯁꯦꯖ ꯑꯃꯅꯤ ꯑꯅꯤꯁꯨꯕꯒꯤ ꯃꯥꯏ ꯋꯤꯁꯁꯦ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯅ ꯍꯌꯦꯡ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯩꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯑꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯇꯥꯜꯂꯨꯕ ꯂꯟ ꯊꯨꯝ ꯍꯥꯏꯗꯤ ꯂꯝꯗꯒ ꯃꯤꯍꯧꯕ ꯀꯔꯥꯝꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯁꯤ ꯍꯌꯦꯡ ꯁꯤꯕ ꯃꯇꯝꯗ ꯄꯨꯕ ꯌꯥꯗꯦꯀꯣ ꯇꯥꯔꯒ ꯂꯣꯏ ꯂꯩꯍꯧꯏꯀꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯇꯥꯔ ꯂꯩꯍꯧꯕꯗꯣ ꯃꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯍꯥꯛꯀꯤ ꯋꯤꯁꯁꯦ ꯑꯁꯤ ꯋꯤꯁ ꯑꯍꯨꯝ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯃꯥꯒꯤ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯃꯣꯡꯐꯝ ꯇꯥꯅ ꯄꯨꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯑꯒ ꯊꯝꯃꯣ ꯍꯥꯏꯕꯅꯦꯕ ꯀꯨ ꯃꯅꯨꯡꯁꯤꯗꯒꯤ ꯑꯗꯨꯒꯤ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯦ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯄꯨꯗꯅ ꯂꯥꯛꯏ ꯈꯨꯠꯁꯦ ꯍꯥꯡꯉꯒ ꯂꯥꯛꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯍꯥꯛꯅ ꯇꯥꯜꯂꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯄꯨꯔꯒ ꯆꯠꯈꯤꯗꯦꯀꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗꯣ ꯎꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯒ ꯊꯝꯃꯣꯅ ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯤꯁ ꯑꯍꯨꯝꯁꯦ ꯑꯂꯦꯛꯖꯦꯟꯗꯔ ꯗ ꯒ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯁꯨꯝ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯁꯦꯝꯖꯕ ꯈꯛꯇꯅꯤ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯍꯥꯟꯕꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝꯁꯦ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯂꯕ ꯑꯗꯨꯝ ꯃꯥꯏ ꯃꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯌꯥꯔꯒꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯗꯕ ꯃꯤ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯤꯗ ꯃꯥꯏ ꯌꯨꯝꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃꯇꯪ ꯆꯥꯔꯒ ꯍꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯌꯨꯝꯁꯤꯅ ꯃꯊꯣꯟ ꯃꯊꯣꯟ ꯁꯥꯒꯠꯄ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯄꯗ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯂꯥꯛꯈꯤꯕꯅꯤ ꯁꯤꯕ ꯃꯇꯝꯗꯁꯨ ꯃꯥ ꯀꯔꯤꯁꯨ ꯄꯨꯗꯅ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1ꯗ ꯉꯁꯥꯏ ꯍꯥꯏꯈꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯍꯩꯕꯅ ꯑꯣꯏꯔꯁꯨ
ꯀꯟꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯄꯣꯛ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯥꯝꯅ ꯊꯝꯖꯕ ꯈꯛꯇꯅꯤ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯍꯥꯛꯅ ꯁꯨꯝ ꯊꯥꯒꯠꯂꯛꯄ ꯃꯃꯥꯡ ꯊꯥꯒꯠꯂꯛꯄꯁꯤꯡꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯆꯠꯂꯦ ꯇꯣꯄꯤꯛꯁꯦ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯑꯃ ꯁꯨꯝ ꯄꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯦ ꯑꯩ ꯑꯍꯥꯟꯕꯗ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯕꯦꯒꯔ ꯑꯣꯏꯅ ꯁꯨꯝ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯦꯒꯔ ꯑꯣꯏꯅ ꯂꯩꯕꯁꯦ ꯀꯌꯥ ꯀꯟꯅ ꯎꯕ ꯐꯪꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯅꯦ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯌꯥꯝ ꯁꯨꯝ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯣꯛꯂꯛꯄꯒꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯌꯥ ꯑꯃ ꯎꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯃꯔꯛꯁꯤꯗ ꯁꯤꯌꯔ ꯇꯧꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯃꯌꯥꯝ ꯎꯅꯕ ꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯔꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯊꯪꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯅꯤ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕꯅꯤ ꯃꯊꯟꯇ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯣꯏ ꯂꯣꯏ ꯎꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯣꯂꯨꯞ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯦꯂꯦꯛꯇꯦꯠ ꯄꯥꯔꯁꯟ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯍꯥꯏꯔꯒꯅ ꯃꯦꯝꯕꯔꯒꯨꯝꯕ ꯄ꯭ꯔꯙꯥꯟꯒꯨꯝꯕ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯆꯤꯡꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯣꯔꯄꯣꯔꯦꯇꯔ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯃꯨꯛ MLA ꯑꯃꯨꯛ ꯂꯩꯔꯤꯕꯅꯦ ꯑꯗꯣ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯃꯌꯥꯝꯅ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯎꯏꯌꯦꯕ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏꯒꯤ ꯚꯣꯠ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨ ꯆꯪꯉꯒ ꯚꯣꯠꯀꯤ ꯄꯩꯁꯥ ꯚꯣꯠ ꯃꯌꯥꯗꯗꯤ ꯂꯨꯄꯥ 500ꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯤꯔꯝꯒꯅꯤ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯃꯇꯝ ꯍꯥꯏꯕꯗꯤ ꯚꯣꯠꯀ ꯂꯩꯇꯕ ꯃꯇꯝ ꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯃꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯕꯒꯦ ꯃꯈꯣꯏ ꯆꯥꯛꯊꯨꯡ ꯐꯪꯉꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯐꯪꯅꯔꯤꯕ ꯊꯥꯒꯤ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯄꯤꯔꯤꯕ ꯑꯗꯩ ꯀꯦꯔꯣꯁꯤꯟ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯪꯉꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯑꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯑꯒꯗꯤ ꯃꯈꯣꯏ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯌꯥꯏ ꯄ꯭ꯔꯙꯥꯟ ꯑꯣꯏꯕ ꯌꯥꯏ ꯃꯈꯣꯏꯁꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯍꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯃꯈꯣꯏꯗꯁꯨ ꯑꯦꯛꯁꯟꯁꯦ ꯑꯗꯨꯝ ꯂꯧꯈꯠꯄ ꯑꯗꯨꯝ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯏꯒꯣ ꯑꯃꯗ ꯁꯨꯝ ꯂꯩꯅꯕ ꯃꯅꯤꯄꯨꯔꯗ ꯇꯧꯅꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯅꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯩꯍꯥꯛꯅ ꯄꯤꯖꯔꯤꯕꯁꯤ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯗ ꯂꯥꯁ 3 ꯋꯤꯁꯦꯁ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯕ ꯈꯛꯇꯅꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ